Congress Lusingba Singna Pawi Mifam Pang Toktan Chief Minister of National Institute of Technology NIT ki Maramda Karisu Khangdabagumna Wang Ngangkiba Meeyamda Lanna Uhannaba Hotnabani Haina Lenga ki Wangang Loi Hairok Assembly Constituency MLA Thoksum Radheshyam na Fongdokre Ngasi Sanjen Thongda Laiba MLA ki Quarter da Pang Thokiba Pawi Phamamada spokesperson MLA Thoksum Radheshyam na Makha Taraduna NITSC Congress na Lengak Paidaba Matamda Langolda Lampiduna CPWD na Sanaba Taurmani, Lamphel Part Asi, Wetland Namadi Baudaba City gi, Mapam Oiban and Non Karasubada Ising Isau Tokpani. Toi Maramaduna, Mapam Asida Swell Taste Obadagi, NIT, Sanaba Senpam Lupa Kro, Sahum Aduna, Konaroi Kangbadagi Lupa Kro Lissingamarom, Sanglagani Haibadagi, Sabagi Tabak Leptuna, Mapam Maduda, Temporary Oinasaki, Ising Tumba Maramna, Hausixo NIT class, Sang Nana Taubangamdri. Polytechnic amasung diet class wairagal tauri marmasina atubada lengangna permanent oiba mafam ama NIT gi pinala bahonari Congress leader na BJP lengak sahi tara suraba phawba kari tauragal leigi haiki adu ngai BJP na lengak paiba si sahi mapan khakta ngairi sahi ani covid laisat amadi sahi ahum lomna thoklibi irang asi da mangre lemauri ba sahi marirom khaktani BJP lengak na thabak tauriba si hanak amuk anoba BJP gi tha tarulom Paralaba Lengak Asigi Lusingba, Minister Education Amasung Helda, Ahenba, Ahanba Priority Tamlaga, Tabak Tauri, Maramasina Board, Council Amadi, Examination System Asi, Pakatana Bahonari Haiki, Pong missing the Hamba Wahangi Pakum period on MLA Thoksum Radheshyam na Highway sing the Satari Babloke and Maram Oiraga, Manipur Meeyamda Wanare, Masiko Nanaba Minister Lusing Timna, Highway sing the Satuna, Tongan Bafurup sing Unaduna, Atuba the Yanaba Purna Bahonari. Masida miwangang bagi mahuta mating wena pangsin biu haiki. Khwaidagi henna education amni health that hawa yaujariba ko yam toin toina khane hoji edit school gi leiriba edit college gi leiriba new education policy gi by 2030 kari losinga to kama inta guno je every now and then we discuss ko loina honorable health minister wabira ma so ko phamin khanari ne si marak sira prajada ko sarkar si lan on mase masi matung na tawigano